Ukhrul district ke Litan area da tangkhul amadi kuki furuk ki marakta ongkhatnaba hengatlaktuna yummai thanaba gi mathakta khutlai paiba singi marakta khut thoknaba haukhre ngarang numidang Litan tangkhul village ta yum kunrom mai tharam laba matung ngasi nungthil su yum khara mai thakre naungna mai thaba gi thodok asi mafam aduda security ge henbu jackson thorang marakta ngasi nungthil pung amarom tabada haurakibane loinana mafam aduda hojik su Deputy Chief Minister Losi Dikho Ukhrul AC ge MLA Ram Muiva yauna CSO singa wari sanaduna lairibane marak asida manak nakpa khul singi marakta nauna yummai thanabagi thodok thorakpada natana Litan ge area da hojik nongmai kapnabagi makhol kaya tari adubu nongmai kapnabagi thodok ado masakhangdaba khutlai paiba singi marakta oiramba yabage chingnaba laire ngarangdagi thorakliba irang asina maram oiraga Litan area da lairiba tangkhul amasung kuki miyam sing safagadaba mafam singda lanjenare panbayabadi ngarang numidang tangkhul gi yum kunrom mai tharam khibagi thodok ado tha sige tareta Litan khulga thangnana leiba Sarai Kuki village ki miyoi singna tangkhul furuk ki naha amatam thina furakhi haibagi wahodagi thoklakpani haire thodok ase thokraba matong ngarang nungthil tangkhul naha adu fubada chenariba miyoi sing faduna chairak pinaba tangkhul furuk ki miyamna Litan police station da thomjin ke tanja adu da khanghodana irang haurakpadage security force na tear gas fawba kaptuna tan khaike Kudakta Ukhrul District Magistrate na curfew thamjin ke adubo numidang athengba fawba nakal anigi marakta mukna rakpada natana security force singasu chauna mukna ke irang laksena bahonabada security force na tear gas kapagi mathakta nongthakta nongmai fawba kapkhe irang kallingai tanja aduda Litan tangkhul village ki yum kunrom mai tharakhe mai chakpa adu matam chana muthatpa ngamdabadage yumgi pochai ayamba tumna chakre haire amaromda social media da viral oirakpa video footage singda kuki marol lonaba naha kharana yum mai thabagi saktam uba fangkhe amaromda Litan khulga thangnana kuki khulgi yum ahum romsu masak khangdaba singna mai tharam le haire hojik Litan area da oiri fiba masida Manipur laingakna henba state amadi central force sing thajinduna jackson thorang laukhatle thodok asigi matangda yasinaba puraktuna pamdaba thodok thokhandanaba naga amadi kuki lup singna appeal tawbasu laikhrabane Amaromda Ukhrul gi Litan da thokliba irang asida furup anigi marakta asoiba leinarabasu kauthoknaduna mahosagum nungsi chanan leinaba Chief Minister Yumnam Khemchand appeal tawkhre Litan gi thodokta sokpadagi Rims Hospital da lying liba asokpa amage fibam yengsinba lakpada wafamasi Chief Minister na fongdoklambane BJP Manipur Pradesh ki President Isar da MLM Rameshwar ga loinana lakhiba Chief Minister na Kuki Singh na fubadagi khadang amade Atai masagi mafam sing da soktuna laying liba AS Sterling ga unaduna athuba matamda fagatlakpa oirasanu haina thauna hapaga loinana mahakpu laying liba Dr. Singh da ningthina laying naba pautak pikhe loinana Litan da makhataba Pamdaba thodok thoktanaba Deputy CM Losi Dikho Ukhrul ge MLA Ram Muiva amade official gi team ama mafam aduda yaukhre haire loinana Chief Minister gi pautak matungina changsin khiba team aduna Manipur Police amadi Central Force ki makok thongba official ga loinana Litan Police Station da mafam aduda lairiba tangkhul furup ke CSO singi luchingba sing unaduna wari sanare kari wari sanakhibano haibage chapchaba wafam khangba ngamdre